Sri Biren Sem Sap Nahaki Hatak se thokliba asuk waba punsi sidwadi sibetigi aikoi da khanglakpadi ujaratri tawriba khudimak se sarkar sina mapangan chonba sarkar sina tasena nupa thona thabak tawba ngamdabadagi singma thabuk kaya se thoning dabak kaya se thoklaiba ngasi ngasi mak thokliba leiba ke asuk luraba tan phamasida thokliba maikai ona tainaba karimba khoigi chingnaba yaba amadi khandopum khangdaba khoida gyan men ta daba thabak kaya kaya ama khoi maikai ona nasap mong manba kaya kaya ama tholaise sikkar mana taw mong no khalu da khoi tasengna mama oibi khoi taseng wa khanpham su khangdre tasengna khoi chamam na bam sipoi ikoi koi dana akhoi khulai pai ba masen marakta khoigi karimba bukna ba ngai sandana ba karimba khara leibaduna haifam su goyen pham su khangdaba langlang langjin khangdaba adugumba thawdok kaya am su thokre mara leitaba misam satra ki punsi mangbi yaukre garang nahan dasu arambai ga dagi akhoi gi state force da ngai sandana ba amuk thoksale langlang langjin khangdaba asigumba thawdok kaya sina mama obi akhoi gi thamoi da aduki matik tarik tarik lawba aduki matik akhoi gi haifam khangdaba sigumba leiriba situation siga tawraiba oirakliba phibam siga karamba lobby no na khaluba kanda tawriba khudimak se sarkar sina mapangan chonba sarkar sina tasena nupa thona thabak tawba ngamdabadagi singma thabuk kaya se thoning dabak kaya se thoklaiba ne apoi tasena hajari nakhai sengdaba pot amakak hanjin na tholakpa leba ki luraba situation amada leba ki luraba condition amada lawgadaba raima karigumba ma thoklapumba akoi gi karimo wari ma lawramdai mayam gi issue ma mosanaba pukhalku matamda hakjina lawramdai matamda akhoi si mayon amade he olan bagam bagi khoi ko olan bagi mawang ma torok pase khoi praja da su tasena jingna da bam gamdi khoi tasena pende sarkar sina matik sa da badagi sium ba thoni ba thodok myam se ngasi ngarang thokre hayeng su tholak ki yai tasena khoi eti sing kanano arabai tingol kanano khoi myam re khangna wa pham ise force na kari tolop charga tolop phangaga salary phangaga magi khudong thiba mada security leba guarantee leba state force ne aduga arambai na myam hena khangi de leba prasa myam sarkar na khangna sarkar na ya na khulai piraga ngaklaba akoi gi khungam sibo akoi gi khunja ai kanglai pa iram dam asibo mathwai pamu da na ka thoklaga akoi si bana ba khangdra ka thoklaga akoi gi dam iram dam si nga ke song thok saraba arambai sarkar na su yarba khulai pa idre song thok saraba makoi gi dam ta kari gum be mata guarantee laitaba kari mata security laitaba asigumba miwai sing sigida makta praja myam na makoi gi mitki pi tana pukchen cheng na kappa khara dutana makoi na penjaraga akoi sumana leba ngaksa gren tholok pasida karamba khoi gi taisen na bangam daba karamba yana daba thorom dagi sigumba charang phirana bjai ne thabak si thoklai beno masi thoan biganu tasena khun nga pa singsina sumana tawta ragadi akoi leibse tasena ngammaroi akoi kan na daro taina pham khangdaba sigumba thodok kya ma se thoklok pa yai maira pai bi to khai tarak pa yai luk kaya to khai tarak pa yai hana dagi hawna manipur gi ani thokpi haiba mafam na do ngasi lan gi haktak sida popa thoklagadi adukki batik phajadaba itihas ama haiba do Sri Biren na haki sa tanja sida ta haki haktak sida soidra thoklagani haibse ikoi bai ge di haijani ngasi nupi mayam ama wa ba thengkhang wa ba kya thokre nupi ahan ba nupi lan ani suba nupi lan aduk sima thakta mu tongan ba akoi gi pam ba akoi gi apam ba khra akoi gi lo adagi natraga kariba akoi gi apam ba khra tan ba sam haibda akoi gi ILP sa na loi harasu aspab lok thopi harasu cheng ta khuding makki thokhiba thodok mayam se economic blockade tawre kaya wahan gire adubo ai khoina khangjarap padagi na ngasi phauda palak sarkar khudi ki haptak ta thokhiba thodok wathok se ngasi Sri Biren Sem Sap Nahaki haktak se thokliba asuk wa ba punsi sidwadi sibetigi ai khoina khanglak padagi ujaratri sengna khoina pi mayam se adok mati torture tawbi ba haibu oiri mama oi bi ekhoi se khangpham khangdre haifam khangdre asiki suma thakta India government sina ekhoi bu pura hekta thaki silent spectator oina leibiraga akhoi sibu kuki gina adukki matik mo khoi for da leiba kuki gi damakta tawba manba mawang ama uhanbiraga akhoi sibu atombi gi masa dawna khoi meitai masa sing sibu atombi gi masa dawna ne to khai ta bi phiom leibisi so ekhoi tasena pende tasena India government da ekhoi hangri modi PM modi sida ekhoi haijaning badi aikoi Indian citizen ama oina aikoi Manipur masa meitai da natana leiba kang khudima aikoi meitai da natana aikoi Manipur gi citizen khudimak sira India leiba India constituency noi India country na khoi da akhoi na kari contribute tawdaba yaw khraba ge haba
ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯅꯈꯣꯏꯒꯤ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯂꯩꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯕ lam aduki mati state aduk chawra state singdugi district amagi chang phuwa chawba ngamdaba asuki mati pikhraba maitai kanglupna namna taba jati khudi man phub oina taminari ba akhoigi manipur asina nahaki hiram khudi makta india da competition jaga khudi da prithibi gi mafam khudi makta hana competition tabu matamda participate tabu matamda maitai masama oina karamba item da akhoi yaw khidaba yawbage nahaki da makta ikoi mixer kaya purakhibre maitai masana scientist oibe yawri maitai masana game and sport award purai arjuna award tagi gold medalist tagi olympic ta aduki mati adudek hendokna active service pala khoi paramilitary force central army laiba mayam adagi navy air force maitai masa yawdaba kari leibage ahema thabak thoram torpa ngakare miyam da sopi ba ngata nahaki mixer purapa ngakare asimakta da nahana maitai masa sibu kari makta ni ubiduna ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯊꯤ ꯇꯥꯎꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯊꯧꯁꯥꯗꯕ ꯃꯥꯟꯕ ꯑꯃꯈꯛ ꯎꯠꯄꯤꯔꯤꯕꯁꯦ ꯄꯤ.ꯑꯦꯝ ꯃꯣꯗꯤ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯄꯤꯔꯣ ꯅꯍꯥꯛ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯄꯨꯊꯣꯛꯈꯤꯕ ꯃꯇꯝꯗ ꯂꯝ ꯍꯦꯜꯂꯤꯕ ꯃꯆꯤꯟ ꯊꯤꯔꯤꯕ ꯀꯨꯀꯤꯒꯤ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯈꯪꯕꯤꯔꯒ ꯋꯥꯌꯦꯜꯗꯣ ꯑꯃꯨꯛꯇꯪꯗꯤ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯋꯥꯔꯦ ꯇꯁꯦꯡꯅ ꯃꯁꯤꯃꯇꯪ ꯑꯩ ꯍꯥꯏꯖꯔꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯁꯤꯗꯩꯁꯤꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡꯗ ꯃꯤꯁꯤ ꯃꯤꯅ ꯀꯌꯥ ꯊꯣꯛꯂꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯝꯖꯔꯕ ꯃꯁꯥꯒꯤ ꯌꯨꯝꯗ ꯊꯥꯗꯣꯛꯂꯔꯒ ꯑꯩꯈꯣꯏ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯦꯕ ꯀꯔꯃꯒꯤ ꯃꯇꯝ ꯑꯣꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄꯁꯦ ꯃꯁꯤ ꯈꯔ ꯁꯨꯞꯆꯤꯜꯂꯒ ꯇꯧꯗꯕ ꯌꯥꯗꯕ ꯑꯗꯨꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯑꯄꯨꯟꯕ ꯍꯩꯔꯣꯛ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯑꯄꯨꯟꯕ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯠꯅꯗ꯭ꯔꯦ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯑꯗꯨꯒ ꯁꯦꯟꯗꯥꯟ ꯂꯝꯕꯤꯁꯨ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯆꯥꯗꯕ ꯌꯥꯗꯕ ꯍꯥꯇꯦ ꯁꯨꯔꯒ ꯆꯥꯕ ꯃꯌꯥꯝꯁꯤꯗ ꯑꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯋꯥ ꯆꯩꯊꯦꯡꯁꯦ ꯅꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯗꯦꯕ ꯀꯔꯃꯁꯦ ꯁꯨꯞꯆꯤꯟꯅ ꯇꯧꯗꯕ ꯌꯥꯗꯕ ꯈꯔꯗꯪ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯑꯄꯤꯜꯁꯦ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ